Akasvani Imphal, Chitrabhanu Chitrabhanu na pau pazari ahan batamaru eba pau. Mukhyamantri Nongthombam Biren Singh Haidi Har Ghar Tiranga campaign na leiba asigi miyam da marebak mazatibu nungsiba amasung amato oibege wakolon pohan bangam lagani. Assam Rifles amadi Manipur Police ke apunba kambu amana Thawbal jila gi Waithok da ngasi tibu bagi thabak chathabada khulai kya fagatle. Pradhan Mantri Narendra Modi na Kerala gi Wayanata chingning khaibana solaba mafum sing da chatuna hakthena na yingsingkre. Rashtrapati Draupadi Murmu da Timor Leste gi micham da piba khwaidi gi wangba mana grand collar piduna ikai khumna bu utkre amasung Brazil da aeroplane ama kabi gi thautuk da miyo yankhai humphuma toy sire. Mukhyamantri Nongthombam Biren Singh Haidi Har Ghar Tiranga campaign na leba asigi miyam da maraibak mazatibu nungshiba punshinba amasung amatta oibege wakholon pohan bangamgani. Imphal ge Palace Compound leba Manipur State Film Development Society da ngasi pangthokiba Azadi ka Amrit Mahotsav ki makhada Har Ghar Tiranga concert ki thorom da saruk yaraduna Mukhyamantri na hai raise asigi miyam na mama leba ki damakta thawai kathokraba athobu singi murti sing lulan na sengdokpa amasung makhoi gi mafam da leishu katuna ikai khumna bu utkadabani. Ngasi ekhoina fangliba ningtambagi nungaiba asi mathongna pharaba luchingba sing aduna masagi ojaba tidana kathokiba adugi mahini. Mukhyamantri na hai Pradhan Mantri Narendra Modi gi yamakhada bharana yumbu ojuna pangthokiba G20 summit ki event sing leba asigi tongan ba mafung kya da pangthokhi masna leba asigi miyambo ekhoishu Bharat machani haibagi chawthok chaba adu pohalli. Bharat ki nagarik punamakta nationalism gi wakal fil to honna bagi piriba message sing agi tabuk sing magi wakhalon even G20 handa mamang da pangthok ki matam da prithvi ga phamayam da G20 si sam pangthoiba or capital do da pangthok ga tai jaga da yog ta de but adugo honorable prime minister Modi ji ki makhada G20 pangthok matam da Bharat ki corner khudimakta state khudimakta ya holla ka na prithvi gi laiba dugumba great nation kun sada gi laiba mayam do salhal laga madugi feeling sama ekhoi si Bharat basini ko haibagi Bharat ta thaba ma taw matam da ekhoi gi su yoro ine ga haibagi feeling sama sense of belongingness madu ekhoi da feel da hunba adugma makhal gi different schemes sing programs sing honorable prime minister Modi ji gi makhada lai har ghar tiranga yum thong khuding da aduna ekhoi puna mangna masi we should appreciate and involve. Thorom asigi saruk amo oina artist sing na pung cholom lebak ning isai ne chingba tongan ba cultural programs sing utki raizagi art and culture vivang na sindu na pangthoki ba thorom atuda mantri sing Govindas konthok zom awangbo nimai Dr. Sapam Ranjan Singh Lesangtham Susundro Kasim Basum amasung MLA Singh DGP Administrative Secretary amadi art and culture gi official sing saruk yakhi amaram da Mukhyamantri Nongthombam Birena lakadar ba Bharat ki ningtam numika mari lenena miyamna social media gi account sing da leriba masa masa gi profile picture oina varki machu hongi firal hapinena ba apil tawri. Bharat Sarkar ke Social Justice and Empowerment Mantralaya ki makhada Manipur Yoga and Nature Care Association kakchingna sinduna tha asigi tara manga fawo chathagadaba narsa mukta Bharat Abhiyan ngasidagi hogdokre hogdokpagi thorom kakching machimana chinglakta leba Ananda Singh Yoga and Nature Care Research Hospital gi hall da pangthokhi campaign asigi manungda miyam punba mafam singda workshop pangthokpa sana khonaba atenbali lamacha utpa lamtu sengduktuna ujara thaba rally chapna simba tharungkya pangthokani hairi. Manipur University ki Teachers Education Department asanduna ngasi community contact program ama pangthokre program asigi saruk ama oina Imphal West Zilla gi lamsang DC block ki manung chanba Fayeng Khulda socio economic survey ama chathaki tungda lamboi khonang khongda leiba Manipur Trade and Expo Center relief camp da leriba miyosingda tingbangi polom kaya khusinakhi. Kakching Zilla ki thongnok zamda nomoi oiba lemna layingba amasung hidak langthak yentopagi thorup mama pangthokre kem asi Manipur Rural Livelihood Mission gi makhada block mission management unit lamai dong block amasung ima panthovi village level federation thongnok zamga punna shinbani. Nonia Zilla ki longmai part 1 da chingning khaiba na marung oidna awaba taraba miyosing de MLA dinganglung gangmai na hakthengna na chatuna
nongmada changba polam sing yenthokre relief camp da chatuna awaba tarba miyusing su unaki Rongmoi Naga Students Organization Manipur nasu relief camp da leriba miyusing da tingbange polam sing yenthokre paugi marak thanna atenba break ama Rolex tilat hidak si Manipur gi lopham kaya da mai pak na sangeng tawraba tilat hidak ni Rolex si season bana mayol chipi mana konsin bi phauda taba utong tin ngaroi ka bi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathok ngami mahusha gi khalda akaiba amat pide aduga pam pobagi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare Rolex si adom gi manak nakpa tilat hidak yonba dukan khudingda thangbiragani Rolex, Loni Singi, Singamaro. Tabiriba Pawasi, Akasvani, Imphal Degini. Assam Rifles amadi Manipur Police ki apun bakangbu amana Thawal Jila gi Waitok da ngasi thibu humbaki thabuk chatabada kulakya fagale. Assam Rifles ki pawn hai fagalaba kulaising adudi AK-47 rifle ama single barrel rifle ama 9mm pistol ani grenade tara amadi ati khuzukulakya su fagale fagalaba kulaising adu Manipur Police ta kusin nakre. Jahi noriba angang sing marakta mayaka ba chingjak chaba amadi ainiya daba moongda mila lombagi thong thingba haibi hiramda nong mayu oibe awareness program amangasi Thawal lingombamda leba new Ideal High School da pangtokre thorum aduda nupi police ke sub inspector psychiatrist amadi district nodal officer district mental health Thawal school asiki uzasing amadi mahiru sing sharu yakhe Thawal zila gi khongjom kaitela leba Southern Youth Incentive Association asinduna lepna chatharakpa khongjom circle manungda leba mitoi mihan ba mahiru sing bu puning thogotpagi kunlak suba thorum amangasi tekcham da leba tekcham Girls Upper Primary School da pangthokre Assam Rifles asinduna Manipur gi tongan mafam da upaktak na thabagi thabak chathari ukrul jila gi sangsata mafam adugi miyanga khusunaduna upam bilising amachatu rom thakre amarom da Chandian jila gi Solem village amasung Tenapol jila gi Kuding Thavi village su upam bising thaki Imphal gi Aryan Theatre Complex ngasi wakan ma pangtokre wakan mi adu Aryan Theatre Artist Active Committee nisinduna pangthokibani 400 by 132 by 33 kV power grid shut down togoda bamaramna hayeng power grid asina konba Urembam Karong Yangang Pokpi Hundung Kongba Thawal Kakching Chandel More Elangkhang Pokpi Churachanpur Thanlon amasung Ningthokongda ayupung taritegi nungtil pung mari fawba mai phanglo haina Manipur State Power Company Limited ki cherol amana hairi Nupi Khunai Mairai Paibi gi lifetime president Orambi amasung Porei Lemeron Mairai Paibi apunba Manipur gi advisor Orambi Ima Mangol ngarang lekhidre mahak Manipur da Mairai Paibi gi ihoda lamyan bi oirakhibani mangna lekhidapada Nupi Khunai Mairai Paibi na awaba phungdop kalunena imung manungi awaba da saruk yari haina loop asna thadorokpa cherol aman hairi Bangladesh tholiba irang asiga mari lenena ain kaina mitop sing changsilakpa thinginaba Nagaland sarkar na akan ba chiksil thorang lakhotle Rajagi Home Commissioner Vaishan Arna Deputy Commissioner Khudimakta makhoi gi zila singda security gi akan ba chiksil thorang lakhona na ba poktak bikre Raja adu gi security gi thabak kangkhat pagalunena ILP check to ba hengara na ba khangan kre Sri Vaishan High Village Council sing mathau to hunduna masak khangdaba miyoi sing changlakpagi paw khudakta DC sing gi khuthang da pinena ba thabaksu packet na ba khangan kre Maka Pamanaba Asangi Home Commissioner de Suwa Masiki Matangda Hana na Pau Paunakre, Razas the Mitop Changlakpatinava Village Council na Achoba Todang Lauragani. Mizoram Masung Asangalona Bangankwe Parinda Tungkoina Santi Tamna Bayana Kre, Madam Sangiana Duna Lagli Bangankwe Wapamsu, Lucian Nabahonaragani Heidi. Aizol dang harang maridak suba oina Raza anigi awang bataki mir kambu singi oibe mipa mama pangtokre mipa masi lor batunda pangmusinda Assamgi Border Protection and Development Mantri Atul Boran Hai mipa masi mai pakpa amani haina lobuyai Raza anigi atuba matamda yanaba poroktuna che nariba asi lushilagani Akasvani Imphal dagi pau tabiri Pradhanmantri Narendra Modi na Kerala gi Wayanata chingning khai bana sola mafam sing da chatuna haktena na yeng singkre maki khongchet asida Rajapal Arif Mohammad Khan amasung Kendra gi Mantri Suresh Gopi Suluina ki Pradhanmantri na mafam adigi khudong thiba nanglaba miyam da tengbang piriba miyoi sing su unaduna warishana ki Pradhanmantri na MIM Hospital da su chatki amadi Nepapadi da leba St Joseph School da hangliba relief camp da chingjapam lawduna leriba miyoi sing su unaduna warishana ki
Madugi mamangda Pradhan Mantri na chingning khaibada solaba tongan ba mafum kaya dasu helicopter tongduna yingsinki. Hausi phabuda chingning khaibana maram oiduna miyo chamatra nitwe lekidre mafum adudagi miyo kuntra kankre amadi miyo changa kunna safagadaba mafum singda thangdokre. Rashtrapati Draupadi Murmuda Timor Leste Micham the Piba Kwadi Wamba Mana Grand Collar Pidin Ikaikum Utkre Manasi Leba Duke Rashtrapati Jos Ramos Horte na Kusin the Kibani Rashtrapati Murmuga Leba Duke Rashtrapati Amadi Pradhan Mantriga Leba Anigilenia Riba Mari Hena Chasana Nabagi Matang the Warishanaki Madugi Mamangda Rashtrapati Murmubu Ikaikum the Utpoina Gun Salute Amadi Guard of Honor Piduna Ikaikum the Utki Mapanthoro Mantri Dr. S. Jaishankar Hari Maldives ka Bharka Mari Hena Chashin Handuna Leba Animakta Kanaba Kaya Fangalagani Numit Humnegi Maldives Kongchat Manungda Sri Jaishankar na Leba Adugi Rashtrapati Muhammad Mirzoga Unagani Jaishankar na Leba Adugi Ngaksal Mantri Unaduna Leba Anigi Ngaksal Security ki Tengbang Pinna Bayauna Leba Anigi Marakta Santi Lehenna Bayauna Tonga Tonga Ba Ete Hiram Kaya Dasu Warishanaki Sri Jaishankar na Leba Adugi Lalol Ichik Mantri Seltu Mantri Amasung Maldives Monetary Authority ki Governor Gasu Unaki Tungda Sri Jaishankar na Leba Adugi Itat ko Nipanda Pakakadaba Water and Sanitation Projects in Virtual Oina Sangaki Brazil ki Sao Paulo da aeroplane amakai bigi thodok da miyo humpuma to sire aeroplane adu ngasi Paranagi Casaveldegi Sao Paulo sahar tamna pairakpada sahar adugi Vinheda thodo adu thokibani aeroplane adu da passenger yang haiter amadi crew member mari yaubani adubu Pukai bigi thodo adu da makoi loinamak lekhidabani leba adugi Rashtrapati Lula di Silvana thodo adu da lekhitraba imunungi miyosing da awaba pungdorakli leba adu da numir humni awaba punglukani haina sarkar na su laukthokre Palestine Gaza da Israel na nongtaktagi landarakpada laikrom from amadi school amada changja from logduna leramba miyoy malfudra humdoirom lekhidre Gaza Civil Defense Agency ki paun hai miyamna mafam aduda laikrom lingaida nongtaktagi landarakpadagi thodo adu thokibani Gaza sahar gi nongpok thangba sarukta Hamas na operate tawduna leiri haiba khangbadagi Israel na nongtaktagi landarakhabani haina Israel na hairi Sweden ki Johannesburg ta thasi ki tara hundoi degi na kunbanga phaw pangthokodiba World Master Athletics Championship lisingani kumeda saruk yagada ba Manipur degi Masters sanaroi nupi amasung nupa punna manga ngasi Imphal thadokre varkim hul sinduna saruk yagada ba Manipur gi Master Athlete sanaroi manga adudi chehi nipum manga degi nipum apan phaw kanglupta Radeshna Tiam amadi bembem lain lakpa chehi Nifu degina nifu mari fawbugi manungdana Samananda Shalam amadi Umes Takelmayum loinana chehi yankai manga degi yankai mapangi kanglupta Rajkumar Toijamni hairi Championship asida malingi lebak chamatara matoi degi athlete listing nipan suna kuntra manga na tungan ba masana kuntra hondoida athoi hentana gani Paris Olympics ki medal talida China na sanagi kuntra ga mari lupa gi kuntar amasung senjang gi kulum doi punna takama marfu mari fangduna ahanba mafam da leiri America na sanagi kuntra humdoi lupa gi nifuma thoi amasung senjang gi kuntra mapan punna takaman chama tara humdoi fangduna anishibada Australia na sanagi tara nipan lupa gi tara tru amasung senjang gi tara mari punna takama nifu nipan fangduna ahum suba mafam da leiri Varana hujik pawbuda lupagi takaman ama amasung senjang mga punna takaman taruk pangduna humpumapan suba mapam da leiri hujik aroi bada maroi ba paw amuk hanna Mukhyamantri Nongthambam Biren Singh hairi har ghar tiranga campaign na leba sigi miyamda maraibak majati bu nungsiba amasung amatuk obigi wakholon puhan bangam lagani Assam Rifles amadi Manipur Police ki apunba kangbu amana thawba zila gi waithokda ngasi thibu humbugi thabuk chathabada khulakya fagale Pradhan Mantri Narendra Modi na Kerala gi wayana ta chingning khaiba na solaba mafam singda chatuna yingsingkhre Rashtrapati Draupadi Murmu da Timor Leste gi micham da piba khwaidi gi wangba mana Grand Collar piduna ikaikhumna utkre amasung Brazil de aeroplane ama kaibi gi thoktuk da miyo humpuma tu shire Paulo Zeri